अहानबदा मरुइबा पाउ पिजरे लेंगाकी थबक लौब खुदिमक मेरिट यूफम ओइरगा लौबनी थबक लौबदा सेंजा थुमजा अमदा तौरै हाइना चीफ मिनिस्टर एन बिरेन फोंदोखरे मणिपुर यूनिवर्सिटी की कैंपस मनुंग लैरिबा असम राइफल्स की कैंप अथुबदा लौथोकलगनी हाइना चीफ मिनिस्टर एन बिरेन थाजबा पीख्रे मणिपुर यावना इंडिया की अवांग नोंपोक स्टेट सिंगदा क्लास 1 दगी क्लास 10 फाउबा हिंदी कंपलसरी ओइना तमहलगनी हाइरिबा असि कल्चरल टेररिज्म की सरुक अमगुंबनी हाइना एमपीसीसी की प्रेसिडेंट के मेघचंद्रन बीजेपी लेंगाक मराल सिख्रे मालेम की मफम अतैद पांथोकनबगुम वर्ल्ड होमियोपैथी डे की थौरम डायरेक्टोरेट ऑफ आयुष अमदी स्टेट आयुष सोसाइटी सिंधुना मणिपुर दसु पांथोखरे खुरुमजरे दयापति सेंजमना हौजिक नुमिदांगी मणिपुरी प्राइम टाइम न्यूज पिजरे लेंगा की थबक लौब खुदिंगमक मेरिट यूफम ओइरगा लौबनी थबक लौबदा सेंजा थुमजा अमता तौरै हाइना चीफ मिनिस्टर एन बिरेन फोंदोखरे वाफम असी मणिपुर यूनिवर्सिटी स्टूडेंट्स यूनियन मुसुना सिंधुना पांथोकपा लिकलम 2022 स्पोर्ट्स एंड कल्चरल मीट हौदोकपगी थौरमदा चीफ मिनिस्टर एन बिरेन फोंदोखिबनी थौरम अदुदा चीफ मिनिस्टर एन बिरेन हाई ममांगदा सेंजा थुमजा की चटनबी लेरमलबसु हंदकी बीजेपी की लेंगाक असिना सेंजा थुमजा तौबदा अकनबा मिटिंग चंगली सेंजा थुमजा तौबसिंगी मथक्ता अकनबा एक्शन लौखटनबा लेंगाक असना एंटी करप्शन सेल लिंगदुना यामना कन होनरी कनागुंबा सिंगना सेंजा थुमजा तौबगी चप चाब खुदम चांगदम लैबा थेंगनरबदी एंटी करप्शन सेल की टोल फ्री नंबर दा फोन तौरक्तुना कंप्लेंट तौबिरउ मणिपुर यूनिवर्सिटी कैंपस तगी असम राइफल्स कैंप असे अथुबदा लौथोकलगनी असम राइफल्स की अनौब कैंप की लंबी अमदी पावर अथुबदा लोइशिलगनी हाइरिबसिंग असे लोइशिलबदी असम राइफल्स की कैंप असे मणिपुर यूनिवर्सिटी दगी होंख्रगनी मसिगिदमक वर्क मिनिस्टर दा लंबी की फिबम असे अथुबदा सेंब लोइशिनबा खंगनख्रे था अमा मखाइरोम असिदा थबकसिंग असे लोइशिलगनी महैरोई सिंगना पेंदबा अमगिदमक इहौ हौदुना खोंजिंग संगसिनबा असे तौबिगनु मसिगी महुत्ता मरी लेनबा ऑथोरिटीज सिंगा हाना फमिनदुना अपेन पेन तानमिनसे स्पोर्ट्स असी ममांग महैरोई सिंगी एक्स्ट्रा करिकुलम एक्टिविटी ओइना लौनरंबा अदो हौजिकि प्राइम मिनिस्टर नरेंद्र मोदी ने स्पोर्ट्स दा अकनबा मीटिंग चंगदुना ngасidi एकाडेमिक सिलेबस दा चंगदबा याद्रबा मचल अमा ओइरे ममांग दा चही खुदिंगी इंटर कॉलेज इंटर स्कूल स्पोर्ट्स मीट सिंग पांथोकरंबा अदो हौजिकि कया उबा फंगद्रे मसे अमुक हन हिंगत हनबा मथौ ताई असिगुंबा स्पोर्ट्स मीट असी तुंग कोइना पांथोकपा यानबा एजुकेशन मिनिस्टर का तानदुना होनगनी मरक सिदा स्टेट अस हायर एजुकेशन की फैसिलिटी मतिक चान लैहनबा लेंगा असना अकनबा मोंग होनरे स्टेट अस ट्रिपल आईटी सेमगत सागतपगी थबक खुमांग चाउसिना चंगसिले IIM लिंखटपगी प्लान सु लैदे लोइनना मालेमना सखंगबा यूनिवर्सिटी अमदी स्किल डेवलपमेंट यूनिवर्सिटी लिंखटनबा कन्ना होनरे ngasi मुसुन स्पोर्ट्स एंड कल्चरल मीट अमा सिलिबा असे थागतनिंगाई ओइ असिगुंबा मीट असी चही खुदिंगी पांथोकनबा होनसी हाइना चीफ मिनिस्टर मखा ताखे ममांग होगिबा थोकिबा इ मदु जस्ट ओके करी करीनो होगिबा पोतो होग्रे लाइबा अनोबा गवर्नमेंट बीजेपी 2 लाखपा लोइना अनोबा लाखपा गवर्नमेंट से लाखपा कांदा इसा सिंग बरोइना एजुकेशन मणिपुर यूनिवर्सिटी दा तमिबा डीएम यूनिवर्सिटी दा तमिबा अदुगा एनीबॉडी एनी इंस्टीट्यूशन दा तमिबा इसा सिंग दा एश्योरेंस म पिजगी मदुदी एनी गवर्नमेंट की सर्विस खनबा मतमदा टोटली ऑल टू विल बी बेस्ड ऑन मेरिट करिंगमा मखलम तकी करप्शन दा संगल लोय हेबसे मसी माई ngasi mayam bai khajaba पिजरुंगे असम राइफल की सिदा लैरिबसे आय हेक लाखपा खुदिंग की सुहाइबनी कोविड लैगिबा थबक सुबा यागेदबा अदगी इलेक्शन कोरो कंदक लाखिबदुन यादना तौबनी अदुना गरांग मा ओजासिंग लाखपा गई मोइगी असम राइफल की थोकफम लंबी खरदो सेमननबा ए इंस्ट्रक्शन वर्क्स मिनिस्टर दा इंगरांग तौग्रे अदुना थुबा मतमदा सयोल था मखाइ सुगी मनुंग लंबी सेमनी लंबी दुगा मईगदा गाइरे मोइगी वालेसे अनि से पीरदी मोइ होंथोखरगे हाइदना मदुगी वा लैरबनी अदुना लंबी सिगा इलेक्ट्रिक की सिगा पीरगा उनो होंथोहननबा अदुमाइना यूनिवर्सिटी की ओइबा यामना एकेडमिक एटमॉस्फेयर में यामना नीट एंड क्लीन लैननबा तौसी
Sports and Cultural Meet Haudokpagi Thoram Aduda, Kurai Assembly Constituency ki MLA El Susindro, MU ki Vice Chancellor Professor N. Lokendra, MU ki Dean of Student Welfare Dr. L. Biswana na chingba susaruyake. Thoram Aduda University asigi tongan Department taraga nithui contingent singa Mars Parts Peratake. Union Home Minister Amit Sahana Manipuri yauna India ki awang nongpot state singda class 1 dagi class 10 fauba Hindi compulsory oina tamhalagani haiba asi cultural terrorism gi saruk amagumbani haina Manipur Pradesh Congress Committee MPCC ki President K Megachandra BJP lengakta maral sirakli Imphal gi BT Road ta leiba Congress baban da pangthokhiba pau gi mifam amada President K Megachandra hai Hindi loan tambada akaiba karisu leite masa gi apambani Adubu Hindi loan compulsory oina tamhalagani haiba BJP ki wafam asidi kaidonungda yabangamloi haiba khongthang asi Manipur yauna awang nongput state singi culture tradition amadi loan muthatlaga Hindu gi culture sagatnabagi lambi ama sembani masina awang nongput ki miyamda yamna chauna singnaba ama oihale Manipur loan chawkhatnaba hotnariba kaya asi BJP ki thausil asina aremba tahale maram aduna matam pumbada haiba khongthang asigi mayokta MPCC na lepkani Hiram asigi matangda lamdam asigi tongan CSO sing Manipuri loan chawkhatnabagi hotnariba sing amadi mari leinaba khudingmang na MPCC ki firep asta mapung fana sagot haina su MPCC ki President K Megachandra makatana phongdokhe Parliamentary Official Language Committee na warep laurakanda Manipur yauna Hindi language si class 1 dagina 10 phawba compulsory oina lapthokibasi aikoi yaningde masina Hindi language si aikoi compulsory Manipur ki leiba state da una masi class 1 dagina 10 phawba tawne habasi da Chauba Ashopa mai pai Manipuri singi oina Ashopa ama hoyeni leiba marina Northeast states in Sikha including Manipur Sikha ta Hindi compulsory ohindini haibasi koi Northeast state amadi state sing amadi Manipur si koi yamna leiba tongan ba different koi cultures adagi traditions mayam sing si uthana nabagi adigumba pandam amani haine koi lowi Maling mafam atay da pangthok na bagong World Homeopathy Day gi Thauram Directorate of Ayush amadi State Ayush Society na sinduna Manipur da su pangthokre Anaba amagi layong mamutta na khangdoklaba matung chanaba hidak thaduna laina adu mapung fana phahanba haibasi homeopathy gi laying pathap amani haina Ayush ki Director Dr. A Guneshwar na phongdokre People's Choice for Wellness haiba theme da pangthokpa Thauram aduda Ayush ki Director Dr. A Guneshwar Sharma State Ayush Society ki Additional Director Dr. M. Syamjai amadi Directorate of Ayush ki Joint Director Dr. Akoizam Lokendro na mathang sina Chief Guest President amadi Guest of Honor oina saruyakhe Malimda Homeopathy puthoklamba Dr. Christian Fedris Samuel Haneman gi photo da leisu katuna haudokhiba Thauram aduda Ayush ki Director Dr. A Guneshwar na hai Homeopathy ki lying pathap asi malimda chatnariba healthcare delivery system singi manungda miyamna pamnaba amasung maru oiba amani Lying pathap asigi wahan tokti anaba amagi layong mamutana khangdoklaba matung chanaba hidak thaduna leina adung mapung fana fahan bahaibasini Lying pathap asi nature ga yamna naknaba mari leiba maramna selsu ichang sangde asigumba lying pathap asi lengak na hena khumang chawsinaba akanwa moong na honari Kumja ingisingani taraga mapanda Government of India nasu Ayush ki matang na policy sembasu laikre Policy adugi makhada ngasidi Ayush ki Health and Wellness Center lising taraga nito chamanga rom laibak sinba thungna laihanaba thabuk paikali haina Dr. A Guneshwar na makataki Aikoi akoibada laijariba aikoi herbal medicine natural medicine plants ngase sijanaduna madudagi kanabado madusu launanabani ahum suba idea duna haiba layengba makal asiga loinana tawdaba yadraba aikoi miyoiba sidaida pokpadagina up to the psychological problem hausidaida madu thirst pigadabani haibadini maruina haiba wellness ki idea sidaida aikoina lairibasi kanagumba mama oiba amana pregnancy gi matamdagi angang sigi mama gi punungda lairingai pokthoraba matung daida neonatal stage dagi then the preschool dagi matang lawbaduna nupi singi adolescent gi period loinana acute and the chronic diseases aduga amaromdana lifestyle disorder diseases haidana aikoigi bacteria virus na di thon daba Manipur lengang na hana lausin kraba YTB local gi lam ekar chamri kuntra ga manga ase atopana khopsin laktanaba fencing tawbagi thabak chathabani
masida atopa lam amata sokpa leite hiram asa social media da lana sandoklibasing ase miyamna thajabiganu haina Thoubal district ki DC ahan them subas na phongdorakli ngasi DC Thoubal gi office da pangthokpa paugi mifam amada DC A subas na wafam sing asi phongdokladuna hai lenga na lausin khraba lam ekar chamri ge kunthra ga manga da fencing tawbagi thabak ase sathaba hobadi lengang na laukhalak liba thaurang asam miyam na mating pangbiyo Thoubal district ke mafam singda leiba reserve forest area amasong state land chingba singda logi wangmada khundarak liba singna lengang na eviction tawrakpa ngaidana isana khangna athubada hongdokpiyo haina so DCA subas na miyam da makhatan appeal tawkhe maruina khoigi music yaithibi lokon haiba mafam masida thokliba thaudoksiga mari leinana mafam amani dang ai thamjage khoigi sahi kharagi mamangda Manipur Sarkar na 435 acres koi HB lokon sida koi na compensation piro matungda koi lam singse acquire tawjakre hoji ekoi na district administration amasung directorate of settlement survey and settlement ani na changsan jari basidi ekoi ki sarkar na loksan graba 435 acres asibu ekoi atoppa na encroach loksan laktana ba ekoi fencing khajan na ba hona jabani akoi atopa ekoina sarkar na loksan daba sarkar gi lom natabada ekoina sokadaba mata leite Malem pumbude thengnariba COVID-19 gi laichet asagi ngak thoknaba achamba vaccine thawrang khara ngak na chatpinaba mami TV gi maikei gi ningsingjari madudi yumdagi hekta thokpaga face mask upiyo mi amaga gi marakta futaru ki arapa thambiyo mai mit khut sa toina hamdokpiyo amadi COVID vaccine kapa yaraba sing sungsoi soidana COVID vaccine kap thoktuna laichet asagi kanaba miyam punna honaminase BJP gi nimfugani thoi suba mapo kumon ga mari lainana ngase Hairok Assembly Constituency ki MLA Thokchom Radhi Shamna luchingduna Hairok Kaithal amasong Hairok Patu Ikop Ningthau Laibung gi Masaigonda sit sengbagi thoram ama pangthokre BJP Hairok Mandal na sinduna pangthokpa lamtu sengbagi thoram aduga mari lainana MLA Thokchom Radhi Shamna hai BJP gi nifugani thoi suba mapo kumon gi saruk ama oina tha asigi tang taraga mari fauba constituency asigi tongan mafam singda lamtu sengba awa ana taraba singda tengbang piba amadi u jara thabana chingba thoram kaya pangthokani kathokpa amaga loinana miyam gi thogal tawba haibase BJP gi maru oiba pandamni lakadoriba chahi singda Hairok AC gi manungda leiba leitalaina singge fibam phagatnaba amasong aikhoi puna chawkhat lamjel da yawba ngamnaba thabak thoram sing paikhatkani BJP Hairok Mandal gi nupi sing thoraktuna ngasigi thoram asida saruk yabiba asi nungaiba fawi aikhoi punna khusamnaduna afaba amasong chawkhatpa Hairok AC ama sengbat sagat minase chawkhatpa amadi ingtapa Manipur ama ohenbada aikhoi punna thodang lominasi haiba wafam so MLA Radhi Shamna makata khe Hairok Kendragi oina Hairok Mandal na sinjaraga tongan ba mafam singda lunan mi social service tawba sengdok pokko tawjabani ngasi ma koi Hairok Bazar Hairok Park gi bazar da koi karmi worker mayam maru oina nupi worker ne ama mahila gi team ne ama am yaure mandal ga loina na Hairok Bazar gi amor kai nala leiriba amor kai sengdok chaba aduga Hairok ki maru oiba Hairok Park gi laikon se da amor kai leimi amsi senglokoi saruk amoina sathajarakpane Inkhalakliba Naharol Singda masana masabu maromdom lepchaba ngamnaba mami tahanba haiba thimda nongmagi oiba khana nainabagi thoram amanga se Lilong Chajing Marian Khong Community Hall da Langthabal Assembly Constituency gi MLA Karam Sham yauna pangthokre Youth Development Council YDC Langthabal na sinduna pangthokpa thoram ada Langthabal Assembly Constituency gi MLA Langthabal Karam Sham na hai Mamangda entrepreneur singda interest yaudana invest tawkiba thabak sing ngasidagi YDC gi executive sing sinaragani makoina field survey tawduna thabak asi mai pakna tawrakani haibagi thajaba chawna lei asengba leader haibase infrastructure development tawnaba hotnabadu khaknate humanity service tawba youth singbu sengbat pibasu changi Langthabal Assembly Constituency gi naha singi damak angamba mateng pangani hainaso mahakna makhata khe Ngasigi thoram aduda YDC gi member chatret mukna saruk yakhi thoram gi saruk ama oina tongan field da mai paklaba entrepreneurs singna makhoi gi punsida thengnarakpa awa nungai gi experience sing miyam da pongdam khe Technopol Police ke narcotics cell gi akhanaba team amana lupa kor ani lakh tara ga taruk lising nimfu rom gi oigadaba brown sugar kg amaga gram marifuni thoi rom ga konana mioi ani fad haide
पुलिसगी फंगबा पाउगी मतुंग इना ड्रग्सिंग अदुगा कोनना मियोय अनि अदो ngasi nungthil pung mari rom taba adwaida Tengnopol police ke narcotic cell team bina fabani haide faraba miyoy sing adodi Churachandpur district ke tuibungdagi ke samol chahi kungani thoi amadi Churachandpur district ki New Jobengdagi Niang Hoisi Siam chahi kuni thoi ni haide faraba miyoy sing ado makha taba logi thabak laukhanaba Tengnopol police ta sinakre haide maraksida drugsing amadi miyoy sing adubu fakiba police ke team adubu sel gi manapi duna pungning thogot kre haide Panba yabadi Tengnopol police na haukiba Mars kun manga dagi ngasi fawbada lupa crore yankai ga mari lak mari fu mathoi gi drug sing fagat pangam kre haide Tha asigi haukiba chaichat mari da Manipur gi Chief Minister N Birena lona yadaba maong da labuk ta semgat sagaliba sing loina takthokpa horagani haina lauthokiba hek nongan baga chaichat manga da haingang esigi manung chenba kairang mamang leikai gi lokol gi lambi susungnai leitaba labuk amada ahing amada leibak thajinduna yumfam thonduna leiramle haina laumi singni apunba lof lausal gi president mudum churamani na paumi sing phungdokre ngarang kairang mamang leikai gi lokol gi labuk amada tharam liba yamlaba leibak sing adu utladuna churamani na hai Chief Minister na Manipur miyam gi chanaba chinjak puthok liba labuk sing noma gi mayeng tarak liba asidagi kannabagi damak mikhal da karak laba mihut sing gi oiba mifam ama pangthoktuna khanaragani haina lauthorakpada yamna nungai fawi adubu mathangi numita lokol asal leibak thajinduna yumfam tholaga leiramliba ase mari leinaba singna athuba matamna midyeng changbiduna lauthok khanbiyo haikhe Laibak tharam liba lobuk asida lairiba lambi dagi law sangam amarom changsilaga lambi su sunglai leitana tarom libani mafam asa tharam liba laibak ase mapu adu kauraga lauthok khanbiyo haina mutum churamani lenga ki puning tingsinke Honorable Chief Minister na yangbiriba Manipur gi miyam gi tungi punsigi yenga ga lawbira ise masi chummi haibase aikoi praja ma oina miyam ma oina misam ma oina support tofam thogi haibidune aikoi na tamjani wafam se loina na lenga ki maikai digi aikoi na tawhan janing ba se security gi personnel sing aduga law enforcing agency sing gi maikai digi aikoi na tawhan janing se hairiba mafam sidai da ngasi yumpham thondana leibak thajal mi bise masigi mi si kauraga anda aikoi makhoi bu phaba punba natraga legal action lokhatpa punishment pibudu natti khoina pamjaba se ngasi hayeng law uba matamda leibak sina tongkhalaga lehogdori mafam se leibak se sungsoi soidana lokthok piraga hanagi lokphom gi reclamation adu tobi ngasi mangda uriba atei mayam leiriba singse mamangi sahida hairiba sigi hojoji uriba koina wal khara khagalaga pillar inkhalakna uriba se 2021 gi subject to correction ai jun do weramba yae na khanjai akoi ai ba oina local level monitoring committee ki chairman oiriba SDO masada akoina ai ba complaint ama iraga pi Matang matam amani fibamgi matong ina Hindi tamninglaga tamgani tamningdraga tokani tamdaba yade ngangdaba yade haibadudi loilam lenga ki machani haina mahirui luftaro MSO MSF desam KSA suk amadi emsa phungdorakli Hiram asagi matangda ngasi mahirog luftarup ki president singna khudek piduna thadorak pacharol amana hai unity in diversity haina makho pongna lauriba India na awang nongpok lamdam singda class 10 fawa Hindi ase compulsory subject ama oina tamgadabani haina India gi Home Minister Amit Shah na phongdorak liba wafam ase maring marang fawi Malemda democracy chatpa khwaidigi chawba leibak ni hairiba India na namfu sapu gi maong manba thabak chatharakpa haibase mahairoi luftaruk na yaningde India asi tongan furuk kayana pullaga semba leibak ama oibana masa gi lol chatnabi amadi nat leijai aikhoi iramdam asi su khanongpok Asia da chahi lising ahum hena maning makha tamna leirakpa oibana masa gi lol amasong mayek leijaraki Manipur da khundari ba yelho furuk kayagi mamalon yokhatnaba amadi imalon da mahai masing tamhangadabani haibagi ihog leiriba lamdam amani lamdam ase imalon asi aruba phibam amada leiribani matang ase Hindi lon tamgadabani haina amu namsalakpa asi imalon bu muthatnaba honarakpani haina lawi thawong asi mahari luftarung ni yaba sunga ngamloi imalon ngangba amasung kanba haibasi aikoi pumnamakki thodangni Hindi tamdaba yade amasung ngangdaba yade haibadudi colonial domination gi policy ama oina lawi haina mahari luftaru ki charol asna makhatarakli Government of India gi Parliamentary Official Language Committee gi 38 suba mifamna lawkhiba warep sing adu yaba ngamloi
One language, one nation, one religion gi formula kanglei pak chatna ba yaroi haina maite irol yek loinai selon apun balov milana khangalakli Milal gi General Secretary Huirem Loikhomba Maite na thadorok pachorol amagi matung ina Manipur Official Language Act 1979 kumja English anisum na kunmathoi March mari da chap chaba wahan tok lahenduna Manipuri lol lenga ki loisang khuding maki che chang chatna bagi official language ohenna ba thabak labat kadabani Manipuri lon gi matik charaba matam ga chunaraba lon gei na hongna na inabagi thodang logadabani Hauzik MA loigadaba tha taruk lom da mangairaba matam si faubada Maitei lon gi launchet kanglon lengang na puthok tribase puthok pigadabani Manipuri lon gi lol hau lengak na Hauzik fauba sem na bohana bidriba karigino masi athuba matam na paikat na bohana biyo Tongan ba Maitei mayekta fangdaba lairik sing mayekta onthokpagi thabak lanjang amagom pangthokadabani Minister of Education gi NEP 2020 da maramdam gi yelhau lon do khanaba policy gi makhada class 8 fauba mamalon da lairik laisu tambi kadawani haina mayek seng yauri adubu chin ga khutka manada ba laingak asna hindi lon nafuda sandok na bohanari Thausel asi miyam amadi miyam gi mahut oiriba singna yaroi dabani Manipuri lon hingat hanaba yamna kana honariba matam sida lon asi buhatna ba natraga sothana ba thausel khudingmak aikhoi amata oina thengnamina bagi matam oire haina cherol asna makatari ngarang numidang pung 10 makhairom taba adwaida Fogok Chau Ithai Police Station ki team amana Kuki National Army KNA gi cadre ama khulaiga konana Bisnupur district ki manung chanba Torbung Bazar mamang lekai dagi fagat le haide Thaudok adugi matangda police ki pau amana hai Fogok Chau Ikhai Police Station ki team amana ngarang numidang tidim lambida routine oina patrolling chatlingai da Torbung Bazar mamang lekai dagi chingi lalholuk amagi cadre sing leide haiba aknaba pau ma fangke pa udu hek phangbaga mafam aduda police ki team ama changsanke Police ki team adu lakpa ubada mioi ani amambagi khudong chaba lawraga motorcycle tongduna mafam adu dagi nanthokhe adubu mioi amadi nanthokpa phanghodabadagi Police ki team aduna fabangamkhe faraba mioi adu khudak ki oina verification chathabada more ward number 7 Chabang Faidagi Sasat Haukif Jahi Kungani-pan apokpa Thanglet Haukif kawi haiba khangbangamkhe Mangondagi 7.65 mm gi pistol amaso fagatke makha tana mioi adu wahang pahong chathabada mahakalak minnaba mioi ani ga loinana Torbung Bazar mamang leikaida blank fire round ani tarongke Mahal kumja English ngani tara ka tarukta KNA de yaudana lup ase thabak tharom kaya da saru yaraki haide faraba mioi adu khulai ga kona na makha taba investigation gi damak Moirang Police Station na kusinakre haina pau asna makha tarakle Election mamangda Mikhal Mai Pakna bohonabada amaga hunakhiba launakhiba punamak hojikti kauthoknarase aikhoi amata oina hotnaduna Moirang AC asi chawkhatpa AC ama ohelasi haina Moirang AC gi MLA Thongam Santina phongdokre wafam asi ngasi ngangkhalawai NPP Development Committee na sinduna MLA Thongam Santi opagi thoram da phongdokhibani ngangkhalawai Bambun Mandop da pangthokhiba thoram aduda MLA na hai Manipur chawkhatpada Moirang AC yaudaba yaroi Moirang AC chawkhatpada ngangkhalawai yaudaba yade ngangkhalawai chawkhat hanbada pradhan member sing achoba daita lei loinana mahangna board karakpaga ngangkhalawai gi oina ahanba tawkhibase Moirang kanglei gi mari leinaba tebi tesa wakhong sengba tawkhre hauzik makha na chawkhat thaurangi thabak thauram sing paikhatpa hauragani hainaso mahangna makha takhe 여기 다이더 단식에도 행시면은 시비는 오피로나 행시를 큰 거보다 아까 그런 거 이거는 그 단식에도 그거보다 더 보고 보는데 하루가 거기에 적극해 남자는 이거는 남자의 무슨 신경이 빨리 신다라고 그러나 그중에 식단에도 있다는데 그러니까 지역도 건다 그리고 그 내용이 신 우리 뻥도가 그대로 비교해야 되나 내가 어제가 운동때 Thauram aduda ngangkhalawai NPP Development Committee gi maru oiba thaupuba kaya saruyakhe Council of Higher Secondary Education Manipur Kosem na lauba class 11 gi exam da Sagolmang Higher Secondary School gi center da Mahairoi Singbu smartphone pai handuna exam than khibagi video ama social media da viral oirakhiba adugi matangda Mahairoi amasung Oza Singh Democratic Students Alliance of Manipur Desam gi office ta phaminaduna wakal taminakre
exam adubu thakiba mahairoi oza sing amadi exam ada sizinnakiba smartphone sing paumi singi mamang no puthokladuna desangmi assistant general secretary thoithoiba ningombom na hai exam center aduda invigilator na mahairoi singbu smartphone pusilhanduna exam than kiba adu khunai asigi oina laibak thibani Kanglon kaini exam tharamba mahairoi amasung oza sing desangwa wakhal taminaba amadi asigumba thaudok sing asi matungda amuk hana thoktanaba media gi mangda miyam khangna puthokpani Thaudok adu social media da viral oirakpadagi desangbi akhanaba team amana tigatpadagi exam adu tha asigi tang nipanda Sagolbang Higher Secondary School gi center da thokibani haibasi khangbangam Thaudok asi yamna ikai ningai oibana masigumba kaya ase matungda amuk hana thoktanaba cheksil haudaba yade Thawong adu January ba khudingmak mari leinaba authority singna inquiry tawraba matung matik chaba action lokhat kadabani haina thoithoibana makhatana phongdokhe Jahi lising anigi mamangda Jerusalem da Jesus Christ na safong lakiba ado ningsing laduna tongan be school gi mahairoi singna santi gi pauzal puba khongchat ama ngasi ayu angan be chatuna Palm Sunday gi thoram pangthokre RBCC Central Church Tarung Nekailong Baptist Church Namdulong Baptist Church amadi Ragailong Baptist Church ke angang singna saru yaduna pangthokiba Palm Sunday gi khongchat adu khongnang ani karakta leiba Manipur Baptist Church tagi hauraga Thangwaiban gi thau ground da langthungkhong oikhe Palm Sunday gi khongchat aduga mari lainana RBCC Central Church ke pastor Joyjan Gangmai na hai angang singna ngasi chatliba khongchat ase chahi lising ani henbagi mamangda Jerusalem da Jesus Christ na safong lakhiba matam aduda lamdam adugi angang singna Ishwar aikhoi bu kanbiyo aikhoi gi mateng pangbiyo haiba kholau sing lauduna khongchat ama satke Matam adu chatkiba khongchat adu ningsingba oina church mari dagi lakpa angang singna khongchat ase pangthokpani Khongchat asna Manipur da ing tappa aikhoi masal nungsinaba amadi mepum khudingmakta Ishwar gi thaujal bina baso orasanu haina joymai gangmai na makatana phongdokhe Samsamna haibada Ishwar aikhoi bu kanbiyu Ishwar aikhoi bu mateng pangbiyu haibagi arthani deep meaning oirabadi yam lengdi oye adubo isamsam na ngasi miyam na khangna ba haibisidi Ishwar aikhoi bu ingthaba nungai ba Ishwar nangi bordo PBO haina angang singna Jerusalem da law the children they shouted Hosanna at Jerusalem about 2,000 years ago, and we are doing the same thing today by the children of Rongmai churches here in the valley. Amaromda Christian lining jetpa singi Palm Sunday thoram Manipur gi atai mafam singna pangthoknaba gom more da su pangthokre thoram adu ngasi ayu angan badagi hauna more gi mafam ayambada leiba tongan ba Christian lining jetpa furup kaya la khutta pambi gi usa sing paidan Jesus Christ na Jerusalem da safong lakhiba numit adu ningsingduna Hosanna haiba kholau kaya ga loinana more gi mafam sinba thungna koina chatuna pangthokna khe Palm Sunday gi thoram Jiribam district ke tongan rampham sing da su pangthokhe ngasi ayu angan bada Jiribam town da so Christian lining chatpa miyoi singna ayu angan badagi lambida Hosanna haina lauduna khongna chatke loina Jiribam ge Kaisel Punji da su thoram asi pangthokhe Kaisel Punji ICI local church ki secretary John Richard na Palm Sunday gi matang da hai Prabhu Jesus na Jerusalem town da makhoi na lakpada Jerusalem ge praja miyam na haraw phongdokhiba adugi numit adu ningsingduna ngasi fawa Christian lining chatpa singna ngasi pangthoktuna lakli haina so mahangna makata khe Home Minister Amit Shah gi wafam Wezia lamdam gi miyam kangkhol mutkhina bahonabani haina lona thingkraba People's Revolutionary Party of Kanglaipak Pripaki Charge the Affairs Publicity and Propaganda Laibak ngakpa luwang na media da tharakpa wafong cherol amana phongdorakle Cherol asina hai awang nongpuk lamdam gi state nipan da Hindi lonbo class 10 fawba sungsoi soidana tamhangani haiba firep ama laurakliba asi Wezia lamdam da nungshi chana na hingminariba furup kanglup singbo gaura mithai khusi da kangkhol mutkinaba silakpa achawa akhongba makha gi lalong amani haina pripakna lawe Cherol asina hai India gi matam sangnadagi leiraklaba
Manglan One Nation, One Religion, One Culture, One Language na mapung oiba Akhan Bharat adu thabak to onthoknaba honarakpada economic natraga market expansion amadi cultural domination imposition ase paikhattaba yadabana paikhalakpani haide. Thauram asina thabak to onthorakpa matamda ahanba oina lamdam sigi chingi lamda khundariba apikpa masing yamjadaba yelho furuk macha singi apikpa lon sing hanamut khargani. Mathangdana fauna lon oiriba kanglai lon asiso tapna hindi lon apumyo dosin khragani lamdam sigi miyam pumbana hana ningsing bathoktraba matamdagi sagon najarakpa ipa ipusingna macha masu oiriba haujugi mirol gidamak thambiramba yelhau lon sing ado thadokduna hindi lon nganghal labam matam adudade lamdam asi kanana su thingba ngamdana irai laina mapung faba loi kaithal amasung sungsoi soidana oikhrakani haina pripaki cherol asna makatari. Cherol asina hai kumsing English amaga chama panifu mapanda kanglai pak po India na lausin ba matamda kanglai pak territory da natana masida lairiba miyam makhoi na ngangna riba amadi inari balon makhoi gi nat lining fije chaksa amasong chana lon chat pumna magyo yaw khrabani pumna mak asigi saktam tek ta kaidana thambata natana makhoi bu chakwat han ba haibasi India na soidana tafom thokpani Pumnamak asibo manghanaba haujik chatharakliba thawong ase malemgi chatna kanglongi wangmadani haina leibak ngakpa luwangna makatarakli masida natana education haibase concurrent list oibana union legangna warip basi lawringai gi mamangda state singi ayabasu lawgadabani haiba Indian constitution gi provision adusu thugaide United Nations Declaration on the Rights of Indigenous People ge tongan article singda yalhomi singda atopagi wakhal lawsing nam haduna charhan natraga makhoi masage chatnabi bu manghanaba honarakpadage ngakthok chanaba hak yalhomi singna masage lon da takpi tambiduna mahai masing tambibage chatna pathap amasung mahai kol singi semgatpa yabagi haklei Wafam sidai state legak nasu leibak miyang ihul khangna lawkhat phum thokpa thabak lawkhat piu tangai fadi haina charol asna phongdorakle All Manipur Ethnical Socio-Cultural Organization Amiskona Kumja English ani subna amadagi lamdam asa lairiba tongan ba club Maira Paibi amadi organization singa khusam naduna pangthorakiba Sajibu Khudol tamba igi khongul libagi thoram kumsi chahigi oina Kangpopi district ke manung chana leiba Sinam Komkhulda pangthokre Thauramga mari lainana Amisko na thadorapa cherol amagi matung ina Kholgi Village Authority Youth Organization amadi Women's Society na khusam naduna sinkiba thoram aduda Kholgi khulakpa amasong khul adugi maru oiba miyoi kayana sarugyakhe Thoram adu pangthokibagi maru oiba maramdi lamdam aikhoi maselgi marakta lairiba machul manau oibagi mari adu hena chesin hanabani ngasigi kangkhong chairaba fibam asida aikhoi maselgi marakta napak tanaduna amana amabu yekna badawna khanari ngai talak asida mitop miyancha singna aikhoi gi hingnabagi lambi khudingmak paisilakle asigumba tanja asa aikhoi gi chatnabi fije chakse amadi natki oiba saktam sing isagi thodang makni khanduna yokhatpagi ahen mathau tarakle lamdam asa yelhongai tagi leiminaraklaba kanglup khudingmak I amatani aikhoi gi haurafam manai kanglup naibagi wakhalon thadokuna lamdam ase kanglup ama khakki natte haiba wakhalon da sajibu khudol tamba I khongol liba gi thauram ase pangthokpani haina cherol aduna makatarakle Haukiba pung kunmari asida Manipura miyoi chamaga marifutara COVID test tawbada miyoi taret nauna COVID-19 positive oibaga loinana state asida laina asna nabagi masing lak ama lising kontraga tare chamaga yangkai taruk yaukre laina asna maram oraga miyoi amata laikide COVID-19 command control room dagi ngasi numidang wairang pung mga fawbada phangba paw amagi matung ina miyoi mari nawa fadun charge tawkre Naba farakpagi apunba masing na lak ama lising kontraga mari chamapan marifutarani thoisukre Active case ni fuga mari laidi laina asna maram oraga laikidaba migi apunba masing na lising ani chamaga kune fagalapagi changna chada marifutara ni pandasme mari anine COVID laina asagi ngathoknaba laingang na paikhatpa thausil amagi makhada miyoi kaya amaso numit khudingi COVID vaccine kapthokle COVID vaccine kapthokhiba masing na ngasi fawbada miyoi lakuni pan lising mari chaniga sumna mangani Haukiba pungda D-type oxygen cylinder humfutara taret amadi B-type oxygen cylinder kunga mari Manipuri tongan ba ana layang sang singda fangan bangam kre haina COVID-19 command control room dagi fangbu pau asam katari Nirvana Foundation na chalaiba Nabalini Astam Children Home for Girls da Small Industries Development Bank of India Sidbi Infal branch and sponsored taurakpa smart classroom amasong recreational item singkusinabagi thauram amanga si pangthokre Thauram aduga mari laina Infal East District and Session Judge RK Memcha na nupi maza sing aduda hai
ꯅꯈꯣꯏꯒꯤꯗꯃꯛ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯑꯃ ꯊꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯆꯞ ꯆꯥꯅ ꯂꯧꯒꯗꯕꯅꯤ ꯅꯈꯣꯏꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯆꯨꯝꯃꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯦꯟꯒꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ ꯃꯤꯅ ꯑꯔꯥꯟꯕ ꯇꯧꯔꯛꯂꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯅꯨ ꯃꯗꯨ ꯐꯣꯡꯗꯣꯛꯄꯗ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ ꯐꯠꯇꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯣꯏꯗꯕꯅꯤ ꯅꯁꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯒꯗꯕꯅꯤ ꯃꯗꯨꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯁꯦ ꯅꯣꯏꯗ ꯄꯣꯠ ꯄꯤꯔꯒ ꯐꯪꯕ ꯍꯥꯏꯕꯁꯦ ꯅꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯗꯣꯏꯅꯦꯕ ꯑꯣꯏꯅꯅꯕꯁꯦ ꯅꯈꯣꯏ ꯅꯁꯥꯅ ꯁꯤꯟꯖꯔꯒꯗꯧꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯁꯦ ꯅꯣꯏꯅ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯣꯏꯕ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯁꯤꯕꯤ ꯃꯥꯏꯀꯩꯅ ꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯃꯦꯗꯝ ꯁꯣꯕꯅꯥꯅ ꯍꯣꯠꯅꯔꯒ ꯄꯤꯔꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯥꯟꯅꯕꯁꯦ ꯃꯁꯤ ꯅꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯁꯣꯏꯗꯅ ꯂꯧꯕꯤꯌꯨ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅ ꯅꯤꯔꯚꯥꯅꯥ ꯐꯥꯎꯟꯗꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯚꯥꯅꯥ ꯁꯣꯔꯣꯈꯥꯏꯕꯝꯅ ꯍꯥꯏ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯃꯅꯨꯡꯗ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯃꯁꯤ ꯀꯣꯛꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯤꯠꯕꯤꯗ ꯍꯧꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯍꯩ ꯃꯁꯤꯡ ꯈꯛꯇꯅ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕꯒꯤ ꯄꯥꯟꯗꯝꯗ ꯔꯤꯀ꯭रिꯌꯦꯁꯟꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯅꯤ ꯄꯨꯟꯅ ꯑꯉꯥꯡ 60 ꯔꯣꯝꯅ ꯉꯁꯤ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯣꯕꯥꯅꯥꯅ ꯐꯣꯡꯗꯣꯛꯈꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯇꯣꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯒꯤ ꯂꯝꯁꯤꯗ ꯌꯥꯝꯅ ꯆꯩꯊꯦꯡ ꯂꯥꯛꯄ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯕꯤꯌꯔ ꯇꯧꯒꯗꯒꯦꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯤꯠꯕꯤ ꯕꯦꯡꯛꯁꯗꯒꯤ ꯏꯅꯥꯎ ꯑꯃ ꯊꯦꯡꯅꯗꯅ ꯗꯦꯕꯤꯠ ꯍꯥꯏꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯗꯨꯀꯦꯁꯟꯗ ꯑꯩꯈꯣꯏ ꯌꯦꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯣꯚꯔꯀꯝ ꯇꯧꯅꯅꯕꯒꯤ ꯋꯥꯈꯟꯗ ꯁꯤꯒꯤ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯀꯟꯁꯦꯞ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯅꯥꯃ ꯁꯣꯏꯔꯕꯁꯤꯡꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯄ ꯌꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯗꯒꯤ 22 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ WBAMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯌꯨꯅꯥꯁ ꯈꯥꯟꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MD ꯌꯨꯅꯥꯁ ꯈꯥꯟꯅ ꯍꯥꯏ ꯀꯣꯆꯤꯡ ꯀꯦꯝꯞ ꯑꯁꯤꯗ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯆ ꯌꯨꯅꯥꯁ ꯈꯥꯟ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯆ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯤꯕ ꯂꯤꯔꯣꯏ ꯁꯤꯃꯟ ꯂꯥꯛꯇꯨꯅ ꯀꯦꯝꯄꯔꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯊꯥ ꯑꯁꯤꯒꯤ 23 ꯑꯃꯗꯤ 23ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯥꯟꯕ ꯅꯣꯔꯊ ꯏꯁ ꯖꯣꯅꯦꯜ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯇ ꯀꯦꯝꯄꯔ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯇꯣꯔꯅꯥꯃꯦꯟꯠ ꯀꯌꯥꯗꯁꯨ ꯀꯦꯝꯄꯔꯁꯤꯡꯒꯤ ꯑꯈꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯀꯦꯝꯞ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ WBAMꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ रेसिडेंशियल कैंप अमरी टूर्नामेंट असिबु मपुंग फहनबिनबा मियामनसु सपोर्ट तौबियु लोइनना कनागुंबा मियोइसिना रेसिडेंशियल कैंप असिगी मिंग सिजिनरगा मियामदगी सेल खाइबा चटपा तौबिगनु हाइबा वाफमसु WBAM गी जनरल सेक्रेटरी MD युनास खान फोंदोखे लिटरेरी क्लब मणिपुर कॉलेज न सिंधुना साहित्य एकेडमी न्यू दिल्ली न पीबा युवा पुरस्कार अवार्ड 2021 गी मना फंगलखरबा लेनिन खुमनचा ओकपगी थौरम अमा पांगथोखरे थौरम अदुदा मणिपुर कॉलेज के प्रिंसिपल डॉक्टर W संबुनाथ न चीफ गेस्ट अमदी मणिपुर कॉलेज NSS सेल गी इंचार्ज बीरचंद्र खुमन न प्रेसिडेंट ओइने सरुक याखे थौरम अदुदा तोंगान तोंगान में डिपार्टमेंट गी ओजा सिंह अमदी महैरोइ सिंह पुन मियोइ चनी रोम न सरुक याखे कुंबी असेंबली कॉन्स्टिट्यूएंसी की मनुंग चना लैबा साइटुन ग्राम पंचायत के चौकट थौरांगी मतंगदा ngasi नोमगी ओइबा मियांग मिफम अमा कॉन्स्टिट्यूएंसी असगी MLA S प्रेमचंद्र यावना साइटुन द लैबा इबुदौ संदोंग अपानबा कम्युनिटी हॉल द पांथोखरे क्वाक्ता साइटुन जिला परिषद के मेंबर MD भारत साइटुन ग्राम पंचायत के प्रधान M इबोमचा अमदी वार्ड नंबर 1 2 अमसोंग 3 के मेंबर्स इन सिंधुना पांथोखिबा ngasi थौरम अदुदा कॉन्स्टिट्यूएंसी असगी MLA S प्रेमचंद्र अमसोंग BJP बिष्णुपुर डिस्ट्रिक्ट कमिटी के वाइस प्रेसिडेंट KS लक्ष्मण सुसरु याखे मिफम अदुगा मरी लैनना MLA प्रेमचंद्र न हाई महाकु ताकपी तंबिबा ngamba कॉन्स्टिट्यूएंसी असगी ममांगदा लुचिंगबा ओइरंबा सिंगना वा ngangbada मियामबु पंगथहलगा अमसोंग सुमहलगा थबक्ति निंगथिना तौबिरमदबा लुचिंगबा अदु महाक्ति नते चावखत थौरांगी थबक थौरम खुदिंगमक मियामगा तानरगा पांथोकनी तौगदबा थबक्की अंगमबा थाकता होनगनी अदुगा ngamloidaba थबक्ता ngamगनी हाइना मियामदा उच्चाइबदि तौरोइ
मियामना नुंसिबिदना कॉन्स्टिट्यूएंसी असगी मिहुत ओइना थागत पिरकपनी लाकदौरिबा चही सिंगदसु मियामगी चाकोट थौरांग अमदी अवा अना कयागी मतेंग तौनबा लेंगदना लेगनी हौजिक कॉन्स्टिट्यूएंसी असगी लंबी सेंबा हौरकलिबा असि मियामगी खलगा लनाई सेंथोमदगी पाइखटपा हौबनी हाइना एमएलए प्रेमचंद्रना मखा ताखे आलसिंगी पेंशन फंग्रिबसी फंग्रिबसीदा अखोई लेबिबा कोई माना जेपी को मेंबरशिप मयामा तंग किजन बिलेना अखोई वोट तो पहले से थागत रे है जो अमुक जो पिटिशन का उसे पर आई हम तो जो डॉक्यूमेंट को लोग से और दावल में यावे याव को जो तरह का कोई मैं भाग याव के मुझे तो भी मोला से साथ तो पाल ले जो सी तरह आई सी तो बाविया का है थौरमगी लोशिलकपदा बीजेपी की निफुकनिथोई सुबा फाउंडेशन डेगा मरी लाइनना दिल्लीबा मियामदा अचंबा खुदोल पोट ओइना एलईडी बल्ब सिंग एंथोखे थौबाल कैथेलदा लैबा 18 कंप्यूटराइज्ड आई टेस्टिंग एंड आई केयर सेंटर अनिने स्पॉन्सर तौरगा डिस्ट्रिक्ट हॉस्पिटल थौबाल मेडिकल सुपरिटेंडेंट की मीटिंग मखादा सोशल एजुकेशन एंड कल्चरल डेवलपमेंट ऑर्गेनाइजेशन सेगदो थौबाल खेत्री लेकाई अमसोंग खेत्री लेकाई वुमेन डेवलपमेंट एसोसिएशन KWDA अनिने सिंदुना नौमुगी ओइबा लेमना मिट चेक तौबगी कैम्प अमंगसे सेगदो की ग्राउंड पांथोखरे कैम्प अदुदा पुना मियोय चनिगा यांखैरोमदा लेमना मिट लायेंखिबगा लोइनना दरकार ओइबा हिदाक सिंगसु लेमना येंथोखे कैम्प अदुदा मरु ओइना अचौबा थौदांग लौखिबा डिस्ट्रिक्ट हॉस्पिटल थौबाल अमदी 18 कंप्यूटराइज्ड आई टेस्टिंग एंड आई केयर सेंटर की मपो 18 माइबम बुसु सिली लांगलिबसिंगी माइकैदगी थागतपा फुंदोनरकली मता पांथोबी एसोसिएशन MPA थौनाउजमना सिनबा स्टेट लेवल 9 एसाइड मेंस फुटबॉल टूर्नामेंट ngasiदगी MPA थौनाउजमगी ग्राउंड दा हौदोखरे टीम कुनगा माथोइना सरु यादुना ngasiदगी हौदोखिबा टूर्नामेंट अदुदा सोशल वर्कर KSS केनेडीना अथोइबा मिथोंग MPA गी प्रेसिडेंट TH लास्टमोलना थौरमपो MPA गी सेक्रेटरी TH याइमा अमदे लांगमैदोंग ग्राम पंचायत के मेंबर सिंगना इकाई खुमनबा मिथुंगसिंग ओइना सरु याखे ngasi टूर्नामेंट हौदोकपगी अहानबा प्लेदा यायोइबी लमजाउ FC ना केनेडी FC कक्चिंगबो पांजल अनि सिनोदा माइथिबा पिखे अरोइबदा मरिबा पाउ अमना पिजरे लैंगा की थबक लौब खुदिमक मेरिट यूफम ओइरगा लौगनी थबक लौबदा सेंजा थुमजा अमदा तौरै हाइना चीफ मिनिस्टर एन ब्रेना फोंदोखरे मणिपुर यूनिवर्सिटी की कैंपस मनुंगदा लैरिबा असम राइफल्स की कैंप अथुबदा लौथोकलगनी हाइना चीफ मिनिस्टर एन ब्रेना थाजबा पिखरे मणिपुर यावना इंडिया की अवांग नोंपोक स्टेट सिंगदा क्लास 1 की क्लास 10 फाउबा हिंदी कंपलसरी ओइना तमहलगनी हाइरिबा असि कल्चरल टेररिज्म की सरुक अमगुंबनी हाइना MPCC की प्रेसिडेंट के मेगाचंद्रन BJP की लेंगाक्ता मरा सिखरे अमसोंग मालेम की मफम अतैद पांथोकनबगों वर्ल्ड होमियोपैथी डे की थौरम डायरेक्टोरेट ऑफ आयुष अमदी स्टेट आयुष सोसाइटी सिंगना मणिपुर पांथोखरे मतंग अस्ता मणिपुर प्राइम टाइम न्यूज लोशिंजरे मणिपुर थोलिबे ई पाउसिंग खंगनबगिदमक ममी टीवी बु मीडियम ताबियो।